Kanagumba amana aibu nungaihankhide haiduna adum sauduna leigadaba natte. Makhoina tauriba do pamde haiduna hekta haiba yagadaba natte. Yamna pibiba mangonda hena darkar lei. Nakhoi khara amadi nakhoina senaba ngamloidaba potsing Ishwardagi hangli maramde nangi pukningda hauziksu hingli phare nupi amana hai masigi nupa sida aibu asum singsilli aina haibadi mahakka hek punbaga ai karinoma hekta fawi aina thazabada masi ishwar oigani aina khanbada masigi nipa asi ishwarna aigidamakta utpibani amen ihan hanbada karigumba mahak asi luhonglumlabadi adudagidi madu ishwadagi natte haibasi khangni Christian khara amadi madi lausingdu leite adudagi makhoina masigi apangba potsing asi adum tawi o aina khanbada aisi aranba mi amaga luhonglure aduna Masi ishwana pibiba oiramgani. Oh, yare, ware. Nangna haiba yai. Ai karam haina khangdoino. Ai maga punba khuding mangonda adum singsinba kanna phawi. Ai karam haina khangdoino. Nang khanglamdaba yai. Adubu karam haina no haibadu ai haige madu karamna khangdoino haibado aina nakhoida haibada madubu pamgadrani. Prathana tauduna wanganglunu mi singda chattuna nangna khanba amadi fauba do hairunu nang madu karamna khangani nupa adudadi sukhai hairunu aina thazabada aikhoi soidana luhongani aina habidi asum haina mi singna taunai Nangna maga luhongdauba leirabasu mahaksi nangna adum kihalli aduna prathana tauro wanganglanu tuminna taduna ishwarna taurakpado nangna ngaiduna layu karigumba nang tasengna ishwarge aningbadu ngaiduna leirabadi madu tauba matamda nangonda karisu awaba oiroi aina haibadi tasengna nangna ishwarge aningba ado oihanninglabadi nangna madu tauba matamda karisu awaba oiroi aina hairibasini tasengna nangna ishwarge aningba ado oihanninglabadi madu tauba matamda karisu awaba oiroi madugidamakta prathana tau ishwardadi oithoktaba amata leite maduna achumba oiba tarabadi ishwarna mahakki thamoida adumak hapirakani khudingmak ishwarna sinabirakani hoi matam kharadi changba yai aduna madugi oifam thokpa adu adum oirakani karigumba nangna ishwar thazaduna leiba matamda norokta leiba laifattaba amattana ishwarge apamba ado oiraktanaba thingbinaba leiroi aina hairiba asi mayamda afaba pautakni nangna samamnaba matamda ishwarge wahaidagisu thibada phangba ngamloi Bible-na karamba kandano anauba kar ama leigani haiba yaude hoi indaba yadaba niyom kharadi lei aduna Bible-na karamna luhongani haibasidi haide kanaga luhongadage haibadudi yauri nangna lengmanadaba kanaga luhonganu haina hai pukningi oibada chatkanu haina hai aikhoina taugadaba mayam ama masida hairi aduga aikhoi isa warep jagadaba warep kaya amasu lei haibasi ai khangi aikhoidi adugidamakta chap chaba shastra thiba phangloi adu prathana tauduna ishwar phongdokpiba ama utpinaba haijagadabani madu mahakna tongan tongan mawongda utlakpa yai aikhoi taugadaba haibabu mangonda thazaduna kharaga hena prathana tauba asini aina thazabada pukning asi leptabani masina hairibasina karino haibadi minamganba leptaba honganba lengdaba oiba haibada yaba
ꯊꯣꯛꯄ ꯑꯣꯏꯅ ꯑꯣꯏ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯉꯁꯤ ꯀꯔꯤ ꯐꯥꯎꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯁꯨꯈꯪ ꯈꯪꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯀꯣꯛꯇ ꯆꯠꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯗ ꯁꯩꯇꯥꯟꯅ ꯋꯥꯈꯜ ꯀꯌꯥ ꯍꯥꯞꯄꯤ꯫ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯋꯥꯈꯜ ꯍꯥꯞꯆꯤꯟꯕ ꯉꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯁ꯭ꯋꯔꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯁꯩꯇꯥꯟ ꯑꯗꯨ ꯇꯧꯗꯅꯕ ꯑꯃꯗꯤ ꯈꯟꯗꯅꯕ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯀꯅꯤ꯫ ꯃꯩꯍꯧꯔꯣꯟꯗ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯎꯕ ꯐꯪꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯑꯁꯤ ꯏꯚꯀꯤ ꯃꯇꯥꯡꯗꯅꯤ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯏꯚꯅ ꯈꯪꯉꯤ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯂꯥꯏ ꯐꯠꯇꯕꯗ ꯍꯥꯏꯈꯤ꯫ ꯑꯗꯨꯗꯒꯤ ꯂꯥꯏ ꯐꯠꯇꯕꯅ ꯍꯥꯏꯔꯛꯏ, ꯑꯣ, ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨ ꯑꯣꯏꯔꯝꯂꯣꯏꯗ꯫ ꯏꯚꯅ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯈꯟꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯊꯋꯥꯏꯒ ꯀꯔꯝꯅ ꯆꯠꯀꯗꯒꯦ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯝꯒꯗꯕꯅꯤ꯫ ꯀꯣꯛꯇ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯄꯣꯠ ꯑꯃ ꯃꯗꯨꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯈꯟꯕ ꯌꯥꯏ꯫ ꯆꯞ ꯃꯥꯟꯅꯕ ꯄꯣꯠ ꯑꯗꯨꯒꯤ ꯅꯪꯅ 1,000,000ꯂꯛ ꯍꯟꯅ ꯍꯟꯅ ꯑꯗꯨꯝ ꯈꯟꯕ ꯌꯥꯏ꯫ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞ ꯃꯥꯡꯂꯛꯂꯤꯕ ꯑꯁꯤ꯫ ꯑꯩꯈꯣꯏꯅ ꯃꯤ ꯀꯌꯥ ꯑꯩꯅ ꯁꯤ ꯇꯧꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯀꯣꯛꯅ ꯈꯟꯕ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯈꯤꯕ ꯃꯔꯝꯗꯤ ꯃꯤꯁꯤꯡꯅ ꯄꯨꯛꯅꯤꯡꯅ ꯑꯅꯝꯕ ꯆꯠꯂꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯄꯨꯛꯅꯤꯡꯗ ꯆꯠꯂꯣꯏ, ꯊꯋꯥꯏꯅ ꯆꯤꯡꯕ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯋꯥ ꯂꯦꯞꯈꯤꯕ ꯇꯥꯔꯕꯁꯨ ꯃꯗꯨꯃꯛꯅꯤ ꯕꯥꯏꯕꯜꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯀꯩ ꯁꯥꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕ ꯑꯗꯣ꯫ ꯅꯪꯅ ꯃꯗꯨ ꯂꯧꯁꯤꯟꯕ ꯀꯌꯥ ꯆꯪꯒꯅꯤ, ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯅꯤꯡꯊꯤꯅ ꯈꯟꯊꯒꯗꯕꯅꯤ꯫ ꯇꯪꯈꯥꯏ ꯇꯧꯔꯒ ꯇꯣꯛꯄ ꯋꯥꯔꯦꯞ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯑꯄꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯍꯧꯕꯗꯤ ꯌꯥꯝꯅ ꯂꯥꯏ, ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯑꯁꯨꯝ ꯑꯋꯥꯕ ꯊꯦꯡꯅꯔꯛꯂꯅꯤ꯫ ꯑꯋꯥꯕꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯗꯤ ꯀꯝꯗꯧꯔꯤ? ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯊꯥꯒꯠꯄꯤꯔꯣꯏ, ꯑꯗꯨꯕꯨ ꯂꯦꯡꯗꯅ ꯂꯩꯕꯗꯨꯅꯤ ꯐꯔꯤꯕ ꯑꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯍꯤ 15, 10, 15 ꯊꯕꯛ ꯑꯃꯗ ꯂꯦꯡꯗꯅ ꯂꯩꯕ ꯑꯁꯤ ꯊꯤꯕꯗ ꯋꯥꯔꯦ꯫ ꯍꯥꯟꯅꯗꯤ ꯃꯁꯤ ꯑꯅꯝꯕꯅ ꯇꯧꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏ? ꯑꯗꯨꯒ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯀꯔꯤꯅꯣ ꯑꯃ ꯇꯧꯗꯣꯏꯅꯤ ꯍꯥꯏꯅ ꯍꯧꯕ ꯍꯧꯔꯝꯂꯒ ꯊꯥ 1-2ꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯇꯣꯛꯈꯤꯕ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯕꯗ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤn ꯇꯧꯗꯨꯅ ꯂꯥꯏ ꯐꯠꯇꯕꯕꯨ ꯆꯣꯛꯊꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯍꯥꯛ ꯊꯕꯛ ꯑꯗꯨ ꯇꯁꯦꯡꯅ ꯇꯧꯅꯤꯡꯉꯤ, ꯅꯪ ꯊꯥꯗꯣꯛꯑꯣꯏ, ꯂꯦꯞꯄ ꯂꯩꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯉꯤ꯫ ꯅꯪꯁꯤ ꯅꯣꯡꯃꯅ ꯍꯣꯏ ꯑꯗꯨꯒ ꯅꯣꯡꯃꯅ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯉꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯥꯁꯇꯔꯅ ꯅꯤꯡꯊꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯆꯤꯜꯗ꯭ꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯑꯔꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯁꯦꯟꯅꯕ ꯑꯁꯤꯅ ꯃꯈꯜ ꯑꯃꯅꯤ꯫ ꯅꯪ ꯗꯥꯏꯄꯔꯒ ꯁꯤꯟꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯅꯪꯁꯤ ꯑꯉꯥꯡꯒꯤ ꯊꯕꯛꯇꯨꯗ ꯀꯧꯕꯤꯗ꯭ꯔꯦ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯈꯔꯗꯤ ꯍꯞꯇꯥ 3 ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯃꯝ ꯐꯪꯏ꯫ ꯄꯨꯛꯅꯤꯡ ꯍꯥꯏꯕꯁꯤ ꯐꯠꯇꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯁꯦꯡꯕꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯁꯤ ꯁꯦꯡꯗꯣꯛꯇ꯭ꯔꯤꯕ ꯄꯣꯠꯅꯤ꯫ ꯃꯈꯣꯏꯗꯤ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯕ ꯁꯦꯡꯗꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ ꯑꯗꯨꯅꯤ꯫ ꯑꯩꯅ ꯄꯨꯛꯅꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯅꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯄꯥꯟꯒꯗꯕꯅꯤ, ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯅꯠꯇꯦ꯫ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯕ ꯄꯣꯠ ꯑꯃꯒꯨꯝꯅ ꯂꯧꯒꯗꯕꯅꯤ꯫ ꯂꯨꯏ ꯍꯥꯏꯗꯨꯅ ꯃꯗꯨꯅ ꯆꯤꯡꯗꯨꯅ ꯍꯨꯝꯗꯨꯅ ꯄꯨꯒꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯄꯥꯟꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯂꯦꯞꯍꯟꯒꯅꯨ꯫ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗꯨꯅ ꯅꯪꯕꯨ ꯆꯤꯡꯕ ꯍꯦꯜꯂꯤꯕ ꯃꯈꯩ ꯅꯪ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯑꯃꯁꯨꯡ ꯅꯞꯁꯤꯟꯕ ꯍꯦꯜꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯅꯪꯕꯨ ꯆꯪꯍꯜꯂꯣꯏ, ꯑꯩꯅ ꯏꯁ꯭ꯋꯔꯗ ꯍꯣꯏ ꯍꯥꯏꯈꯤꯕ ꯑꯗꯨꯗ ꯄꯨꯛꯅꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯔꯣꯏ ꯍꯥꯏꯅ ꯂꯦꯞꯄ ꯃꯇꯝꯗ ꯅꯪ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯣꯞ ꯇꯣꯞꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯐꯕ ꯄꯣꯠ ꯑꯗꯨ ꯍꯣꯏ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯃꯗꯨꯗ ꯐꯠꯇꯕ ꯄꯣꯠ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯍꯜꯂꯤꯕꯅꯤ꯫ ꯄꯥꯡꯒꯜ ꯈꯔꯒ ꯊꯥꯗꯗꯨꯅ ꯃꯗꯨꯅ ꯂꯥꯟꯕꯟ ꯑꯗꯨ ꯊꯨꯒꯥꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯕ ꯃꯇꯝꯗ ꯈꯔ ꯁꯨꯝ ꯁꯣꯊꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯍꯦꯟꯅ ꯄꯤꯁꯤꯜꯂꯤꯕ ꯃꯈꯩ ꯍꯦꯟꯒꯅꯤ꯫ ꯁꯦꯡꯗꯣꯛꯇ꯭ꯔꯤꯕ ꯋꯥꯈꯜꯗ ꯄꯤꯖꯕ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ
ꯄꯤꯁꯤꯜꯂꯤꯕ ꯃꯈꯩ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯗꯨ ꯄꯤꯖꯗꯕ ꯈꯨꯗꯤꯡꯒꯤ ꯃꯗꯨ ꯁꯨꯝ ꯁꯣꯟꯊꯔꯛꯀꯅꯤ, ꯁꯨꯝ ꯁꯣꯟꯊꯔꯛꯀꯅꯤ, ꯁꯨꯝ ꯁꯣꯟꯊꯔꯛꯀꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯊꯕꯛꯁꯤꯡ ꯇꯧꯕ ꯑꯁꯤ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯩꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗꯣ ꯐꯪꯗꯕ ꯃꯇꯝꯗ ꯑꯩꯅ ꯗꯦꯕꯇ ꯄꯪꯁꯥꯎꯗ ꯁꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯕꯁꯤ ꯅꯤꯡꯈꯥ ꯇꯝꯕ ꯅꯠꯇꯦ, ꯃꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯒꯤ ꯋꯥꯈꯜꯅꯤ꯫ ꯅꯤꯡꯈꯥ ꯇꯝꯕ ꯑꯁꯤꯗꯤ ꯏꯁ꯭ꯋꯔꯗ ꯍꯣꯏ ꯑꯗꯨꯒ ꯅꯁꯥ ꯅꯊꯟꯇꯗ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯐꯪꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯍꯔꯥꯎꯕ ꯑꯗꯨꯅꯤ꯫ ꯅꯨꯡꯉꯥꯏꯅꯕꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯑꯗꯨꯗ ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨ ꯂꯩꯇꯦ꯫ ꯍꯞꯇꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯗꯦꯕꯀ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯅꯠꯇꯦ, ꯑꯩ ꯃꯗꯨ ꯇꯧꯅꯤꯡꯗꯦ꯫ ꯑꯁꯦꯡꯕꯗꯤ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯃꯍꯥꯛ ꯒꯣꯜꯐ ꯁꯥꯟꯅꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯍꯥꯏ, ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩꯅ ꯌꯨꯝꯗ ꯂꯩꯃꯤꯟꯅꯁꯤ ꯀꯔꯤꯅꯣ? ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯅꯪ ꯆꯠꯈ꯭ꯔꯅꯨ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯌꯥꯗꯦ, ꯑꯩ ꯆꯠꯇꯣꯏꯅꯤ꯫ ꯑꯩꯅ ꯍꯥꯏ, ꯑꯣꯍ, ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯁꯤ ꯆꯃꯝꯅꯩ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯜꯂꯤ, ꯑꯩꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯥꯗꯒꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯅ ꯍꯧꯅ ꯍꯥꯏꯗꯣꯛꯂꯝꯃꯤ, ꯑꯩꯅ ꯍꯔꯥꯎꯅꯕꯒꯤꯗꯃꯛ ꯑꯩ ꯂꯝꯕꯤꯗꯨ ꯑꯣꯏꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯃꯦꯟ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ꯫ ꯃꯗꯨ ꯑꯩ ꯅꯨꯡꯁꯤꯕꯤꯗꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ, ꯃꯔꯝ ꯈꯔꯗꯒꯤ ꯃꯗꯨ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯇꯧꯅꯤꯡꯕꯒꯤꯅꯤ꯫ ꯃꯍꯥꯛꯇꯤ ꯆꯠꯂꯒꯦ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗ, ꯍꯅꯤ, ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯆꯠꯈ꯭ꯔꯅꯨ, ꯑꯩꯅ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯃꯇꯝꯗ, ꯅꯠꯇꯦ, ꯑꯩ ꯆꯠꯇꯕ ꯌꯥꯔꯣꯏ, ꯆꯍꯤ 92 ꯁꯨꯔꯛꯂꯕ ꯐꯥꯎꯕ ꯍꯧꯖꯤꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯣ, ꯑꯗꯨꯕꯨ ꯑꯩꯅ ꯋꯥ ꯉꯥꯡꯅꯕꯗꯤ ꯃꯥꯅ ꯃꯌꯥꯝ ꯑꯃ ꯄꯤꯕꯤ꯫ ꯑꯩꯁꯤ ꯗꯦꯕꯀ ꯂꯨꯍꯣꯡꯂꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯇꯥꯛꯅꯕ ꯀꯔꯤꯝꯇ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ꯫ ꯄꯨꯛꯅꯤꯡꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯇꯦꯡ ꯑꯣꯏ, ꯑꯗꯨꯕꯨ ꯑꯅꯝꯕ ꯃꯇꯝꯗ ꯋꯥꯍꯜꯂꯤ꯫ ꯁꯨꯛꯁꯣꯏ ꯁꯣꯏꯗꯕ ꯑꯃꯗꯤ ꯃꯔꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯈꯣꯏꯁꯤ ꯍꯣꯡꯕ ꯅꯥꯏ꯫ ꯑꯐꯕꯗ ꯐꯠꯇꯕꯗ ꯑꯗꯨꯝ ꯃꯔꯥꯛꯏ꯫ ꯑꯐꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯒꯜꯂꯤ, ꯑꯗꯨꯒ ꯐꯠꯇꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯊꯧꯁꯥꯔꯨꯗꯦ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯄꯥꯝꯗ꯭ꯔꯕ ꯀꯥꯟꯗꯁꯨ ꯍꯦꯛꯇ ꯂꯥꯛꯂꯤ, ꯑꯗꯨꯒ ꯄꯥꯝꯂꯛꯂꯕ ꯀꯥꯟꯗꯁꯨ ꯑꯐꯕꯁꯤꯡ ꯑꯗꯨ ꯍꯦꯛꯇ ꯂꯩꯇꯦ꯫ ꯃꯈꯣꯏ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ꯫ ꯄꯥꯝꯗꯕꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯁꯨꯛꯂꯦꯞ ꯂꯦꯞꯂꯣꯏ꯫ ꯃꯈꯣꯏꯒꯤ ꯇꯣꯞ ꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯈꯣꯏꯅ ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯞꯍꯟꯒꯅꯤ, ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯅꯣꯛꯍꯟꯒꯅꯤ, ꯐꯔꯕ ꯀꯥꯟꯗꯅ ꯑꯗꯨꯝ ꯐꯅ ꯂꯥꯛꯏ꯫ ꯉꯥꯏꯕ ꯀꯥꯟꯗꯅꯤ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯤꯕ ꯑꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯥꯊꯤꯕ ꯄꯨꯛꯅꯤꯡ ꯑꯃ ꯊꯦꯡꯅꯅꯤꯡꯂꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯣꯡꯗꯣꯛꯄ ꯍꯦꯛꯇ ꯉꯥꯏꯌꯨ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯃꯦꯁꯦꯖ ꯑꯃ ꯇꯣꯉꯥꯟꯅ ꯍꯥꯏꯖꯒꯦ꯫ ꯃꯈꯣꯏ ꯑꯗꯣ ꯅꯪꯅ ꯄꯥꯝꯗ꯭ꯔꯕ ꯀꯥꯟꯗꯅ ꯍꯦꯟꯅ ꯂꯥꯛꯄ ꯍꯦꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯗ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯄꯨꯝꯕ ꯃꯔꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯏ꯫ ꯐꯃꯨꯡꯗ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯀꯣꯏꯑꯣꯟ ꯑꯣꯜꯂꯒ ꯅꯣꯡꯉꯥꯟꯕꯗ ꯃꯤ ꯃꯌꯥꯝꯒꯤ ꯃꯀꯣꯛꯇꯣ ꯐꯣꯏꯅꯤꯡꯕ ꯃꯈꯩ ꯅꯪꯅ ꯌꯥꯔꯣꯏ꯫ ꯅꯪꯉꯣꯟꯗ ꯀꯔꯤ ꯁꯣꯏꯔꯕꯒꯦ ꯍꯥꯏꯕ ꯑꯗꯣ ꯅꯪ ꯈꯪꯉꯣꯏ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯑꯁꯤꯒ ꯃꯈꯣꯏꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ꯫ ꯅꯪꯁꯤ ꯌꯥꯝꯅ ꯋꯥꯔꯕꯗꯤ ꯅꯪ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯅꯪ ꯌꯥꯝꯅ ꯋꯥꯔꯕꯗꯤ ꯅꯪ ꯀꯣꯏꯂꯥꯎ ꯂꯥꯎꯒꯅꯤ꯫ ꯅꯪ ꯇꯁꯦꯡꯅ ꯋꯥꯔꯕꯗꯤ ꯅꯪ ꯄꯨꯛꯅꯤꯡꯗꯣ ꯋꯥꯒꯅꯤ꯫ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯅꯪꯒꯤ ꯋꯥꯈꯜꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ꯫ ꯑꯅꯝꯕ ꯃꯇꯝꯗ ꯅꯪꯅ ꯐꯥꯎꯔꯤꯕ ꯑꯗꯨ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯄꯣꯟꯅ ꯄꯣꯜꯂꯤ꯫ ꯃꯈꯣꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯅꯤꯡꯕ ꯑꯗꯨ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ, ꯃꯈꯣꯏꯗꯣ ꯋꯥꯏ꯫ ꯊꯥꯒꯠ ꯏꯁꯩ 7-8ꯗ ꯍꯥꯏ, ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯔꯤꯕ ꯏꯁ꯭ꯋꯔ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯒꯤ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕ ꯏꯁ꯭ꯋꯔꯅꯤ, ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯨꯛꯅꯤꯡꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯌꯥꯍꯜꯂꯤ, ꯃꯗꯨ ꯃꯁꯤꯅ ꯆꯤꯡꯕ꯭ꯔꯥ ꯆꯤꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ꯫ ꯅꯪꯒ ꯂꯣꯏꯅꯅꯤꯡꯗꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ, ꯅꯨꯡꯉꯥꯏꯅꯗꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯅꯪ ꯈꯜꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯅꯪꯅ ꯍꯣꯡꯕ ꯅꯥꯏꯗꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯃꯈꯩ, ꯄꯣꯜꯒꯨꯝꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯣꯏꯗ꯭ꯔꯤꯕ ꯃꯈꯩ, ꯅꯪꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯦꯡꯅꯗꯨꯅ ꯂꯩꯒꯅꯤ꯫ ꯅꯪꯅ ꯃꯈꯣꯏꯗ ꯁꯦꯟꯅꯕ ꯍꯩꯇ꯭ꯔꯤꯕ ꯐꯥꯎꯕ, ꯅꯪꯒꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯅꯕ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯒ ꯅꯪꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅꯕꯗ ꯅꯪꯅ ꯄꯥꯝꯕ ꯃꯤ ꯑꯗꯨ ꯑꯣꯏꯗꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ꯫ ꯊꯥꯒꯠ ꯏꯁꯩ 63:12-18 ꯋꯥꯔꯛꯄ ꯃꯍꯥꯛ ꯑꯗꯨ ꯌꯥꯏꯐꯕꯅꯤ, ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ꯫ ꯋꯥꯔꯛꯄꯁꯤ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯣ ꯏꯁ꯭ꯋꯔ, ꯅꯪꯒꯤ ꯋꯥꯌꯦꯜ ꯇꯝꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯋꯥꯌꯦꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯅꯨꯃꯤꯠ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯪꯊꯅ ꯂꯩꯅꯅꯕ ꯇꯠꯇꯅ ꯃꯗꯨꯒꯤ ꯑꯆꯧꯕ ꯀꯣꯝ ꯑꯗꯨ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ꯫ ꯐꯔꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯇꯧꯕꯤꯔꯦ ꯍꯥꯏꯅ ꯍꯥꯏꯔꯁꯤ, ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯅꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯦ ꯍꯥꯏꯅ ꯂꯧꯔꯁꯤ꯫ ꯆꯞ ꯃꯥꯟꯅꯕ ꯃꯤ ꯅꯠꯇ꯭ꯔꯕꯁꯨ ꯆꯞ ꯃꯥꯟꯅꯕ ꯊꯧꯑꯣꯡ ꯑꯗꯨ ꯅꯪꯅ ꯃꯗꯨꯗ ꯀꯔꯝꯅ ꯍꯔꯥꯎꯅ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ, ꯏꯁ꯭ꯋꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯅꯪꯒꯤ ꯌꯦꯛꯅꯕꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯗ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯌꯨ꯫ ꯏꯁ꯭ꯋꯔꯗꯤ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯤꯕꯗꯨꯅꯤ꯫ ꯅꯪꯅ ꯍꯣꯡꯕꯗꯨꯅ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯂꯤꯕ ꯑꯗꯨꯗ ꯍꯣꯡꯒꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯨꯗꯤ ꯑꯀꯣꯏꯕꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯗꯒꯦ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯤꯕꯅꯤ꯫ ꯃꯌꯥꯝ, ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯒꯤ ꯄꯣꯏꯟꯠ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯤꯡꯏ꯫ ꯃꯤꯁꯤꯡꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯤꯡꯕ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯑꯩꯅ ꯊꯧꯁꯥꯗꯕꯗꯤ ꯉꯝꯒꯅꯤ꯫ ꯑꯩꯅ ꯊꯧꯁꯥꯗ꯭ꯔꯕꯗꯤ ꯃꯗꯨꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯕ ꯇꯧꯔꯣꯏ꯫ ꯅꯈꯣꯏꯁꯨ ꯑꯗꯨꯝꯅꯇꯧꯕ ꯊꯦꯡꯅꯔꯝꯂꯒꯅꯤ꯫ ꯍꯣꯏ, ꯃꯗꯨ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ, ꯃꯗꯨ ꯑꯩꯈꯣই ꯂꯣꯏꯅ ꯊꯦꯡꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌꯥꯒꯤ 2:13-3 ꯐꯥꯎꯕꯗ ꯑꯩ ꯃꯗꯨꯗ ꯆꯠꯇꯨꯅ ꯄꯥꯕꯗꯤ ꯄꯥꯔꯔꯣꯏ, ꯑꯗꯨꯕꯨ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯃꯍꯧꯁꯥꯒꯤ ꯃꯤ, ꯊꯋꯥꯏꯒꯤ ꯃꯤ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯃꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯍꯥꯏꯔꯤ, ꯃꯍꯧꯁꯥꯒꯤ ꯃꯤꯒ ꯊꯋꯥꯏꯒꯤ ꯃꯤꯒ ꯒ꯭ꯌꯥꯟ ꯇꯥꯅꯗꯦ꯫ ꯊꯋꯥꯏꯗꯗꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯈꯦꯠꯅꯩ꯫ ꯇꯁꯦꯡꯅ ꯊꯋꯥꯏꯗ ꯂꯩꯕ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗ ꯆꯠꯇꯦ, ꯃꯍꯥꯛꯇꯤ ꯈꯟꯊꯕꯗ ꯆꯠꯂꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯃꯍꯥꯛꯅ ꯃꯤꯒꯤ ꯆꯤꯟ ꯈꯨꯝꯖꯤꯜꯂꯤ, ꯃꯍꯥꯛꯅ ꯍꯪꯉꯤ, ꯃꯍꯥꯛꯅ ꯋꯥꯍꯪꯗ ꯍꯪꯉꯤ, ꯄꯣꯠꯁꯤꯡꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒ ꯆꯥꯡꯗꯝꯅꯩ꯫ ꯇꯁꯦꯡꯅ ꯊꯋꯥꯏꯗ ꯂꯩꯕ ꯃꯤ ꯑꯃꯅ ꯏꯁ꯭ꯋꯔ ꯌꯥꯅꯗꯨꯅ ꯏꯪꯊꯕ ꯐꯪꯏ, ꯃꯍꯥꯛꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯟꯕ ꯉꯥꯏ, ꯃꯍꯥꯛꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯏꯁ꯭ꯋꯔꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡꯗ ꯆꯠꯄ ꯃꯤꯗꯤ ꯃꯗꯨ ꯑꯣꯏꯗꯦ꯫ ꯃꯍꯧꯁꯥꯒꯤ ꯃꯤ ꯍꯥꯏꯕꯁꯤ ꯀꯟꯕꯤꯕ ꯐꯪꯗ꯭ꯔꯤꯕ ꯃꯍꯥꯛꯇꯨꯅꯤ꯫ ꯃꯍꯥꯛ ꯏꯁ꯭ꯋꯔꯒ ꯃꯔꯤ ꯂꯩꯅꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯨ ꯊꯧꯑꯣꯏꯗꯦ꯫ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯈꯟꯕ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯏ꯫ ꯊꯋꯥꯏꯒꯤ ꯃꯤꯗꯤ ꯅꯧꯅ ꯄꯣꯛꯄ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛ ꯊꯋꯥꯏꯗꯁꯨ ꯑꯗꯨꯃꯛ ꯆꯥꯎꯈꯠꯂꯤ꯫ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯒ ꯃꯈꯣꯏꯒ ꯂꯣꯏꯅꯕ ꯌꯥꯅꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨꯁꯨ ꯇꯧꯅꯤꯡꯏ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯍꯥꯛꯅ ꯏꯪꯊꯕ ꯃꯥꯡꯍꯟꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯏꯪꯊꯕ ꯑꯃꯗꯤ ꯍꯔꯥꯎꯕꯒꯤ ꯀꯥꯟꯅꯕ ꯈꯪꯏ꯫ ꯃꯍꯥꯛꯀꯤ ꯏꯪꯊꯕ ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯃꯥꯡꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯏ꯫ ꯏꯁ꯭ꯋꯔꯒꯤ ꯍꯔꯥꯎꯕꯅ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯪꯊꯅ ꯂꯩꯅꯕ ꯍꯣꯠꯅꯩ, ꯃꯔꯝꯗꯤ
mahaki ingthaba mangbada laifattabada lambi hangi haibasi mana khangi aina aigi ipuroibada khatnararoi haibasi matam sangnagi mamangda tamjaki madu natrabadi ai pulpitta kadabatai maramdi laifattabana aibu tukachei aina mangonda thong hangdoklurabadi mahakna kari taurakadabano haiba ai khangde aina prithibigi mafam kayada lon 39 ngangliba si ngangba ngamlamloi aigi nipada onsinduna ibani ka manungda khatnaduna leiramgani oh aina ngangliba aduda ai hingba tabani thawaigi midi wakhal thende mahakti munna taduna achumbana pikthali mahakti izat ngakna chatli mahakna haikiba ado mana tawi mangonda phauningba phauduna su mahakki punsida nungshiba amadi thawaigi mahaina pikthali haksangi mi ai simadi haige Christian kaya amadi haksangda chatli aisu haksangda chahi kaya chatlami ai nongwaijing khudingi church chatli evangelism team da yawi aigi nipa leader oi church ta thabak kaya ama tawduna su aisi haksangda leirami awabadudi ai ishwarbu tasengna nungsi ai kanbiba phangle habasi ai thajei aina siraba matungda ai swargada chatkani haibasi ai thajei haksangi misi kanbiba phanglabani adubu makhoida mai pakpa leite maramdi makhoi pukning na chatli adubu pukning da leiriba khudingmak asidi ishwarna sengbidriba ngaktani aina hairibasi mayam gyan tabiriko masinani Christian singna taibangpal asi mingchat thiribasi maramdi aikhoina pangangda ngangi madu tawbri tawdi ishwarna aikhoibu singbibadu oihande mi singbu thuna ngakpinabagidamakta Bible study kayarak tawba darkar leibagi haksangi misi kanba phangle adubu mahakti kanba phangdriba amagumna hingli mahakti angangumna tawba believer natte mangonda kalakpa khatnabagi thawai ama leiba ugani mahakna khaidokpa miwa ngangnaba wari liba nganganba oigani mahakti Kristagi oibagi mahutta migi oibada leigali mahakti kalakpa uthoki mahakti mahaki aningba apamba aduda chingduna pui ahanba Korinthia 10:18 madu amukte screenda kapthoklaga yengsi aina angang oiringaida angangumna nganglami aina angangumna khalami adubu aina chawraklaba matamda angangi matau adu thadokhi masigi tangkak asida aduna ngasi numidang mafam asida leiriba miyamda warep ama launaba aina haizari oiningba oidunasu adomna warep ama lepu madudi oiningba oidunasu launingba matam laudunasu ai lengdana leigani aigi pukningda aina pangani makhoina aigi ithakta paloi aigi pukning senagani makhoina aigi ithakta leihaloi launingba matam laudunasu aina ishwardagi haiba inba tamgani aigi apamba aningba oiningba oidunasu Christian ama oiba tarabasu ishwar chauthokchaba haiba adu aina oigani aikhoina warep launanabagidamak aikhoigi wakhal haksangda phawba adugi makha ponba yaroi aikhoina tauningdraba phawbada achumba aphaba adudi aikhoi tawba ngamgadabani Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite mahakna ekhoi bu phi moru adu khakta natana leidiba singna chingchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite